Kukizogi MLA amatana proposal oiba yaudrbasu sarda mathantana mireche pisinkhri. Asia ni lauthoki bagi matungina Manipur Legislative Assembly gi Secretary su oiriba Paotak lagadaba Manipur gi Rajya Sabha gi Mikhal gi Returning Officer na thasigi amada thokpa Notice of Election Khangan khibagi matungina Mikhal asigi ngasi aroibo oina mirepche pisangedaba pongfam fawbagi manungda BJP Manipur Pradesh ki President gi fam puraklibi A Sardana Party asigi Kukizo MLA amatana proposal oiba yaraktrabasu Mikhal asigi Aroda tonga mirepche ahum pisankhre. Mirepche sing asida Independent MLA yauna NPF, NPP amasung JDU MLA singna proposal oiba yauki. Ahama mirepche ki proposal singda Govindas Konthojam L Susindro L Rameshwar KH Joykishan KH Raghumani Nishikan Sapam S Kunjakeshwar yauki. Anishuba mirepche ki proposal singda N Biren Loshidiko Abdul Nasir TH Shamkumar I Nalini Ramuiba yauki. Ahum Shubha mirepcheda Y Khemchan Dr. S Ranjan H Dingo MD Asabuddin Dinganglung Gangmei S Premchandra amasung TH Arun Kumar yauki. Mikhal asigi Notice of Election gi matungina hayeng scrutiny pangthokani amaromda karigumba Mikhal pangthokadaba oiragana thasigi taranipada pangthoknaba matam lepkhibani. Adubungasi mirepche pisanbagi aroiba matam fawada mahak mathantana mirepche pisalakpana Mikhal pangthokana mahakna Rajya Sabha gi member oigadauri.